ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯁꯧꯁꯦ ꯀꯣꯏꯂꯥꯎ ꯂꯥꯎꯕꯁꯤ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ ꯁꯤ ꯂꯥꯎꯕꯁꯤꯅ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯛꯏꯅꯤ ꯁꯤ ꯃꯌꯥꯝꯒꯤ ꯃꯃꯥꯗ ꯁꯨꯃꯥꯏꯅ ꯂꯥꯎꯅꯕꯖꯥꯠ ꯃꯃꯥ ꯑꯣꯏꯕꯁꯤꯡꯁꯤ ꯈꯔ ꯂꯥꯎꯔ ꯅꯨꯡꯉꯥꯏꯕ ꯀꯟꯅ ꯂꯥꯎꯔꯛꯏꯁꯤ ꯀꯩꯒꯤꯅꯣ ꯗꯨꯒ ꯂꯥꯎꯅꯤꯡꯉꯤ 이서울 안 있잖아. 이서울 안 있잖아. ꯉꯁꯤꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯁꯦꯝꯒꯦ ꯇꯧꯕꯅꯤ. ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯄꯤꯛꯊꯔꯛꯇꯅ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯛꯇꯗꯅꯅꯦ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯍꯧꯔꯒꯦ ꯑꯗꯨꯒ ꯊꯕꯛ ꯑꯝꯇ ꯇꯧꯍꯧꯔꯒꯦꯅꯅꯦ ꯁꯦꯝꯃꯤꯅꯦꯕꯀꯣ. ꯑꯗꯣ ꯀꯔꯤ ꯚꯤꯗꯤꯑꯣꯅꯣ ꯑꯩꯅ ꯁꯦꯝꯗꯣꯏꯁꯦ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯦ ꯃꯄꯥꯝꯗ ꯂꯩꯈꯤꯕ ꯀꯨꯏꯔꯦꯕꯀꯣ. ꯑꯗꯣ ꯅꯍꯥꯟꯒꯩ ꯂꯩꯔꯤꯁꯦ ꯑꯩ ꯑꯗꯨꯝ ꯔꯨꯝꯁꯦ ꯂꯩꯕꯅꯦꯕ. ꯑꯩ ꯏꯊꯟꯇ ꯂꯩꯕꯅꯤꯅꯀꯣ. ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯔꯨꯝꯁꯤꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯌꯦꯡꯉꯣꯁꯦ. ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯦꯡꯉꯣ. ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯜꯂꯦ ꯁꯤ ꯔꯨꯝꯁꯦ ꯃꯥ ꯂꯩꯇꯕꯩ ꯆꯥꯏꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯛꯄ ꯋꯥꯈꯜꯁꯤꯒ ꯇꯨꯝ ꯍꯧꯒꯠꯂꯛꯄꯁꯤꯒ. ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯃꯗꯤ ꯑꯩ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤꯅ ꯑꯩꯅ ꯈꯜꯂꯤꯁꯦ. ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯔꯨꯝꯁꯦ ꯑꯩ ꯐꯖꯅ ꯂꯣꯏꯁꯤꯜꯂꯛꯑꯅꯤ ꯉꯁꯤꯗꯤ. ꯃꯔꯝ ꯃꯣꯛꯄ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒꯦ. ꯅꯨꯄꯥ ꯃꯣꯠꯄꯅ ꯂꯩꯕ ꯔꯨꯝ ꯑꯣꯏꯕꯩꯔꯗꯤ ꯈꯪꯗꯦꯕꯀꯣ. ꯑꯗꯣ ꯃꯣꯠꯇꯕ ꯅꯨꯄꯥꯁꯨ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯈꯛꯇꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯇꯧꯅꯕ ꯖꯥꯠꯂ ꯁꯨꯃꯥꯏꯅ. ꯁꯤ ꯌꯦꯡꯉꯨꯁꯦ. ꯆꯥꯏꯔ ꯂꯩꯔꯤꯅꯤꯁꯦ. ꯁꯤ ꯃꯌꯥꯝꯁꯦ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ. ꯀꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯑꯒꯦ. ꯁꯤꯒꯤ ꯄꯣꯠꯁꯤ ꯌꯦꯡꯉꯨꯀꯣ. ꯁꯦ ꯃꯌꯥꯝꯁꯨ ꯆꯦꯟꯅꯤꯡꯉꯗꯤ ꯑꯣꯟꯂꯥꯏꯟꯗꯅꯤꯀꯣ. ꯑꯣꯟꯂꯥꯏꯟꯗ ꯁꯤꯒ ꯐꯅꯥꯛꯅꯤ ꯁꯨꯃꯥꯏꯅ ꯅꯞꯇꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯅꯞꯇꯣꯏꯅꯦꯕꯀꯣ. ꯑꯗꯣ ꯁꯤꯒꯤ ꯔꯨꯝꯁꯦ ꯑꯩ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ. ꯃꯌꯥꯝ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯏꯅ ꯂꯩꯕꯁꯦ ꯔꯨꯝꯁꯦ ꯀꯅꯥꯝ ꯂꯩꯖꯗꯕ ꯃꯄꯨ ꯄꯥꯟꯗꯕ ꯔꯨꯝ ꯃꯥꯜꯂꯦꯕ. ꯉꯁꯤꯗꯤ ꯁꯤꯒꯤ ꯔꯨꯝꯁꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ. ꯍꯣꯔꯦꯟ ꯂꯣꯏꯁꯤꯜ ꯂꯣꯏꯔꯒ ꯃꯌꯥꯝ ꯌꯦꯡꯉꯁꯤ. ꯍꯧꯔꯒꯦ. ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ ꯅꯪꯒꯨꯝꯅ ꯅꯨꯡꯁꯤꯕꯤ ꯑꯃ ꯅꯨꯡꯁꯤꯗꯀꯣ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯄꯥꯝꯃꯣꯏꯗꯀꯣ ꯄꯥꯝꯃꯣꯏꯕꯤ. 이신이 왜 나오지? 이신이 막 나오는데 나오지 나오지. Anh cuốn nó lùi vào 아, lùi chuyển mấy đứa sao khăn nằm thế làm của 아, trên có cái túi áo này cái gì đúng không 아. ấy một chất tay không bị ꯅꯣꯛꯄꯗ ꯈꯖꯥꯏ ꯀꯨꯠꯄꯤ ꯔꯥꯁꯤ ꯂꯩꯕꯤ ꯂꯩꯁꯥꯕꯤ ꯉꯥꯎꯏ 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 ꯉꯥꯎꯏ. ꯆꯨꯝꯕ꯭ꯔꯣ ꯑꯩꯁꯦ ꯏꯕꯩꯕꯣ? ꯆꯨꯝꯕ꯭ꯔꯣ? ꯆꯨꯝꯖꯥꯠꯂꯣ? ꯇꯧꯔꯤꯕ ꯊꯕꯛꯁꯤꯁꯨ ꯆꯨꯝꯖꯥꯠꯂꯣ? ꯅꯣꯛꯅꯔꯛꯄꯩꯖꯥꯠꯂꯣ? ꯅꯣꯛꯅꯕꯤꯔꯛꯀꯅꯨꯀꯣ. ꯌꯥꯝ ꯏꯀꯥꯏ ꯊꯤꯒꯟꯕ ꯅꯨꯄꯥꯅꯤꯀꯣ ꯑꯩꯁꯦ. ꯐꯦꯟꯒꯁꯦ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯐꯤꯖꯪ ꯈꯟꯕ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡꯅ ꯇꯨꯝꯄꯛ ꯂꯦꯞꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯐꯤꯕꯨ ꯇꯥꯔꯤ ꯀꯣꯔꯧꯒꯤ ꯃꯉꯥꯜꯅ ꯅꯣꯡꯊꯥꯡꯒꯨꯝ ꯌꯩꯕꯗ ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡꯅ ꯀꯌꯥꯗ ꯐꯖꯔꯤꯕ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔ ꯄꯥꯝꯃꯨꯖꯩ ꯅꯨꯡꯉꯣꯜꯍꯟꯕ ꯃꯤꯀꯨꯞꯁꯦ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔ ꯄꯥꯝꯃꯨꯖꯩ ꯅꯨꯡꯉꯣꯜꯍꯟꯕ ꯃꯤꯀꯨꯞꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯑꯁꯪꯕ ꯅꯧꯅ ꯆꯔꯩ ꯊꯣꯟꯕ ꯇꯥꯝꯅ ꯁꯟꯗꯣꯛꯄ ꯂꯝꯍꯥꯡꯅ ꯐꯝꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ.
ꯑꯉꯛꯄꯅꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯒꯥꯏꯁꯤꯁꯨ ꯑꯉꯛꯄꯅꯤꯁꯦ ꯑꯩꯅꯅꯦ ꯁꯨꯝ ꯁꯦꯡꯗꯣꯛꯄꯁꯦ ꯏꯀꯥꯏꯖꯗꯗꯅ ꯅꯨꯄꯥꯅꯕꯨ ꯔꯨꯝ ꯁꯦꯡꯗꯣꯛꯄ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯤꯕ ꯁꯦꯡꯗꯕꯁꯤ ꯁꯨꯝ ꯁꯦꯡꯗꯕꯁꯤ ꯁꯨꯝ ꯃꯣꯠꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯂꯩꯕꯁꯦ ꯉꯝꯃꯛꯇꯕꯅꯦ ꯂꯥꯁꯇ ꯑꯗꯨꯗꯤ ꯑꯩ ꯈꯜꯂꯦ ꯏꯊꯟꯇ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯂꯨꯅ ꯅꯥꯟꯅ ꯂꯩꯕ ꯍꯥꯏꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯃꯁꯤ ꯂꯨꯅ ꯅꯥꯟꯅ ꯂꯩꯔꯗꯤ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯊꯕꯛꯁꯦ ꯄꯥꯏꯈꯠꯆꯕꯅꯤꯀꯣ ꯃꯁꯤ ꯂꯨꯕ ꯅꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯒ ꯇꯧꯖꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯏꯃꯥ ꯂꯩ ꯏꯃꯥꯅ ꯌꯦꯡꯗꯅ ꯃꯥꯒꯤꯁꯨ ꯋꯥꯏ ꯁꯤꯠꯄꯤꯔꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯗꯣꯛꯏ ꯑꯇꯩ ꯀꯌꯥꯝ ꯇꯧꯅꯤ ꯁꯤꯗ ꯑꯩꯒꯤ ꯐꯤ ꯊꯨꯞꯇꯅ ꯀꯥꯡꯍꯟ ꯊꯨꯞꯇꯅ ꯂꯩꯕꯗꯨꯗꯤ ꯃꯥꯒꯤ ꯃꯊꯧꯗꯤ ꯅꯠꯇ꯭ꯔꯦ ꯑꯃꯔꯣꯝꯗ ꯑꯩꯁꯨ ꯑꯗꯨꯗꯤ ꯉꯝꯕꯅꯤꯅ ꯑꯗꯣ ꯑꯃꯗ ꯂꯩꯔꯤꯉꯩꯗꯗꯤ ꯑꯃꯗ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯑꯃꯗ ꯂꯩꯇ꯭ꯔꯒ ꯁꯨꯝ ꯃꯣꯠꯁꯜꯂꯛꯄꯁꯤꯒꯅꯦꯕ ꯊꯋꯥꯏꯁꯦ ꯄꯣꯛ ꯄꯣꯛ ꯆꯥꯛꯂꯛꯏꯁꯦ ꯃꯁꯤꯅ ꯏ ꯀꯥꯈꯠꯂꯛꯑꯦꯕ ꯚꯤꯗꯤꯑꯣꯁꯦ ꯑꯃꯗꯨꯅ ꯌꯦꯡꯉꯁꯨ ꯅꯣꯛꯇꯣꯔꯤꯃꯤꯁꯦ ꯑꯩꯅ ꯑꯃ ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯥ ꯃꯣꯏ ꯅꯨꯄꯤꯒꯤ ꯃꯃꯤꯡꯁꯨ ꯌꯥꯝ ꯖꯥꯝꯕ ꯖꯥꯠꯅꯤ ꯑꯃꯁꯨ ꯀꯧꯅꯩ ꯇꯥꯔꯤꯕꯁꯨ ꯀꯧꯅꯩ ꯅꯪꯕꯨꯒꯁꯨ ꯍꯥꯏꯅꯩ ꯃꯃꯥꯒꯁꯨ ꯀꯧꯅꯩ ꯁꯤ ꯖꯥꯠ ꯖꯥꯠꯅꯤ ꯃꯣꯏ ꯃꯃꯤꯡꯒꯤ ꯖꯥꯝꯃꯤ ꯑꯉꯥꯡꯁꯨ ꯍꯥꯏꯀꯣ ꯀꯅꯥꯒꯨꯝꯕꯅ ꯑꯉꯥꯡ ꯀꯥꯏ ꯑꯉꯥꯡ ꯌꯧꯔꯛꯏ ꯀꯥꯏ ꯑꯩꯗꯤ ꯂꯣꯏꯅ ꯍꯥꯏ ꯃꯤ ꯌꯦꯡꯉꯒ ꯃꯥꯏ ꯃꯤꯒꯤ ꯇꯣꯡꯉꯥꯜꯂꯦ ꯑꯩꯁꯨ ꯁꯨꯝ ꯆꯠꯃꯤꯟꯅꯕꯗꯅꯦ ꯀꯅꯥꯒ ꯂꯥꯛꯃꯤꯟꯅꯩꯅꯣ ꯍꯥꯏꯔꯒ ꯃꯃꯤꯡ ꯀꯧꯔꯒ ꯍꯥꯏꯕꯁꯨ ꯂꯩ ꯃꯃꯤꯡ ꯄꯟꯗꯕꯤꯗ ꯑꯉꯥꯡ ꯌꯧꯔꯛꯏ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯑꯩꯅ ꯈꯔ ꯍꯟꯖꯤꯟꯅ ꯑꯗꯨꯝ ꯑꯉꯥꯡ ꯌꯧꯔꯛꯏ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏ ꯃꯊꯛꯀꯤ ꯊꯕꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯊꯛꯀꯤ ꯊꯕꯛ ꯂꯣꯏꯔꯦ ꯃꯈꯥꯒꯤ ꯊꯕꯛ ꯋꯥꯠꯂꯤ ꯃꯈꯥꯒꯤ ꯊꯕꯛꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕ ꯍꯩꯇꯦ ꯇꯧꯗꯣꯏꯁꯤ ꯇꯧꯗꯣꯏ ꯂꯥꯁꯦ ꯇꯧꯗꯣꯏ ꯂꯥꯁꯦ ꯌꯥꯝꯗ꯭ꯔꯦꯗ ꯍꯧꯖꯤꯛ ꯁꯤ ꯂꯣꯏꯔꯦ ꯐꯃꯨꯡ ꯃꯆꯥꯁꯦ ꯍꯥꯟꯅ ꯂꯣꯏꯁꯟꯒꯦ ꯑꯩꯅ ꯇꯨꯝꯕꯒꯤ ꯐꯃꯨꯡꯁꯦ ꯐꯃꯨꯡꯗꯤ ꯃꯈꯣꯏꯗꯒꯗꯤ ꯑꯍꯟꯕꯒ ꯊꯥꯔꯣꯏꯗ ꯆꯨꯝꯅ ꯁꯨꯝ ꯀꯠꯊꯣꯛꯑꯒ ꯅꯥꯟꯅ ꯊꯝꯕꯩ ꯋꯥꯅꯤ ꯃꯆꯥꯒꯤ ꯃꯑꯣꯡꯅꯤ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯄꯥꯏ ꯃꯅꯥꯛ ꯊꯝꯒꯦ Una kamera punsini sakhanadrba lamlanba amagum onang nasagai amagi mauni aina nangi kaina kholoini nomata suyeng haude pamui khanna Nungsi mai thungdo imisina pena are pani khalui haukiba punsina are pani khalui haukiba punsina nanga aiga lainariba marise nanga aiga
ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯅꯪꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤ ꯑꯩꯅ ꯅꯪꯒꯤ ꯀꯥꯏꯅ ꯈꯣꯡꯂꯣꯏꯅꯤ ꯎꯅ ꯎꯅ ꯇꯥꯎꯅꯔ ꯄꯨꯟꯁꯤꯅꯤ ꯁꯛꯈꯪꯅꯗ꯭ꯔꯕ ꯂꯝꯂꯥꯟꯕ ꯑꯃꯒꯨꯝ ꯃꯣꯜꯂꯕꯤ ꯈꯨꯠꯁꯥꯅ ꯇꯅꯤꯛꯅ ꯄꯥꯏꯔꯒ ꯂꯦꯡꯈꯤꯕ ꯑꯅꯧꯕ ꯎꯟꯗꯣꯛꯄꯔꯦ ꯑꯩꯒꯤꯅꯤ ꯈꯟꯅ ꯍꯤꯡꯂꯝꯕꯅꯤ ꯄꯨꯟꯁꯤꯅ ꯉꯁꯤꯗꯤ ꯑꯣꯏꯍꯧꯔꯦ ꯀꯥꯗ꯭ꯔꯕ ꯋꯥꯈꯜ ꯑꯣ ꯅꯪꯅ ꯁꯥꯒꯩ ꯑꯃꯒꯤꯅꯣ ꯏꯁꯩ ꯁꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯅꯦ ꯅꯨꯡꯉꯥꯏꯊꯣꯛꯄꯒꯤ ꯂꯝꯕꯤ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤꯀꯣ ꯏꯁꯩ ꯑꯗꯨꯝ ꯁꯛꯅ ꯂꯩ ꯍꯥꯏꯅ ꯏꯁꯩ ꯁꯛꯄ ꯃꯤꯁꯦ ꯋꯥꯈꯜ ꯈꯟꯗꯦ ꯀꯥꯏ ꯌꯥꯄꯣꯟꯇꯦꯀꯣ ꯏꯁꯩ ꯁꯛꯄꯁꯤꯅꯤ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯤꯁꯦ ꯃꯥꯒꯤ ꯃꯥꯏꯟꯁꯤꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯪꯅ ꯂꯩꯔꯗꯤꯀꯣ ꯏꯁꯩ ꯁꯛꯄ ꯃꯤꯁꯤꯅꯅꯦ ꯏꯁꯩ ꯁꯛꯀꯗꯕꯅꯦꯕ ꯑꯗꯨꯁꯨ 이세이 보세요. 폴 따라서 이세이 남기도 사월에서 이세이 남기도 이세이 방금 이세이 남기도 한다는데 서로 서로 보면 지금 이세이 남기더니 와카라마 폴 따라서 이세이 세이 에이스 또 보이는 거 있나 하셔. 이세이 해이는 하면 또 이세이 밤새고 폼은 이따 다 됐다 우리 또 끓이는 이게 그 신경 있다 그래. 나라가 뭐래다 가자 가자 뭐 이신데 시시시 와티데 하나 보기 비에죠 그래서 어디 뭐 그런 거 하고 Singkai sebenarnya ikut mau kayak tren, videonya sih, itu tuh ternyata sih biar kita macam lagi, itu biar kita macam lagi ya, sih, mana tahu lagi, sih, makan lagi, sisu, makan lagi yuk, sini yuk, sini yuk, sini, kau benar ada pot. Không ghé Chị số đồ ghé Chị số đồ ghé Chị số ra đấy Số đồ ghé Chị số đồ ghé Chị đi Số gì đó Chị đi Số ra ghé Chị nó sẽ cái thăm vào ghé Chị số Chị sẽ thăm vào cái ở đây thì chị cái này giờ này cái cô rồi chúng ta xong em sẽ khali water ở đây thì chúng ta là cái này chúng ta là dầm bố này xin nào luhung begini sih, luhung begini album nih sih, luhung begini album, mai, dewan, sih, nah semuanya tahu kah? Hey hey ha ha la 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 जी तो जी कैसे है बिन आपकी लगता नहीं मुझे बिन आपकी जी तो जी है na 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 na
Hello, sikat thamage. Kamay lai jara sano si phang se. Di kya hipte ba hodi mai di ko. Sano samay lai jara sano. Si samay lai jara sano. Si lai jara sano. Dadi. जी तो जी कैसे हाय बिन आपके जी तो 사전기 맞다 마기 이세 잠 무시 이세 호직디 그냥 나들 비 이런 좀 수고 상파비 좀 아무 좀 수고 잘 어디 나오리 시간 지키면 잘해 힘을 안 돼. 신지 시간 기가 hay con ạ cầm bưng ăn đi hay con ạ hay con này nhé thế kita lagi nih pak untuk kucing langsung taruh di boleh bosan matang boleh ya ada itu ya si itu nih jadi pi saya mau padang tuh kan isu nggak sih isu nggak pi nih isu dua nih si matang loh deh zik Hồi mai sao mà đây lâu xin mai thì là mình sẽ lâu xin mai thì là biết rồi này giảm cân nó lâu đi dùng cái mèo gì mà mai nó xoay lâu nào sao mà là lúc xin cái lâu nó ngoài rồi cái lâu đi cái chú nó này 쇼랑 있잖아 지금. 이 쇼랑 있잖아 이. 하나 나오. 마사다 쇼랑 랑 뭐 마시. 미 하이 뭐 이칸 거는. 아파 뭐 많이. 아두가 많이 봐다. 쇼랑 랑 비지. Así apa buat deh cuma làm đi thằng này có massage đi sâu làm ngon mà sẽ thấy được máy nó qua thì sâu làm ngon vì thế cái này không có bạn này cái ngoài thì thấy nó có thể được chúng ta không quá thì mà làm một cái ngầm đấy không quá nữa damka더라고 내가 말이 좀 짜네 이거 마랑 마랑 거 보면 랑 너네 마약 저 무슨 아이 거기 뭐지 너희 선물이나 스피커 로이 많이 소나 그네 따다 나와야 네 소나 뭐도 따라 나와 스피커 로이나 아두가 소나 공단데 공기로 들어가네 Speaker the top. Đây không có ai không? Mana itu lah nanti. Juga mana nak kena tu nak. Kena mesti jauh ikut tu. Tapi dah mulai logo. Makanya masih kena logo yang kalau di bawah pung di bawah jalan lah. Speaker je. Ay, ini lagi kena.
ꯊꯣꯡ ꯂꯣꯟꯁꯤꯟꯕꯗꯤ ꯃꯊꯧ ꯇꯥꯏ ꯅꯠꯇ꯭ꯔꯗꯤ ꯗꯛ ꯑꯃꯨꯛ ꯆꯪꯂꯛꯀꯅꯦꯕ ꯑꯗꯨꯒ ꯐꯔꯛ ꯇꯥꯔꯛꯇꯣꯏꯅꯦꯕꯀꯣ ꯊꯣꯡ ꯍꯥꯟꯅ ꯂꯣꯟꯁꯤꯟꯍꯧꯕ ꯂꯣꯏꯔꯦ ꯑꯩꯒꯤ ꯃꯣꯏꯒꯤ ꯂꯣꯏꯁꯤꯟꯕꯗ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯂꯣꯏꯁꯤꯟꯕꯗꯗꯤ ꯍꯩꯇꯦꯕ ꯏꯁꯥꯗ ꯏꯁꯤꯡ ꯇꯥꯔꯕꯅꯤꯅ ꯉꯁꯥꯏ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝꯗꯨꯒ ꯍꯧꯖꯤꯛꯀꯗꯤ ꯈꯔꯗꯤ ꯈꯦꯠꯅꯔꯦꯀꯣ ꯁꯤ ꯍꯧꯖꯤꯛ ꯉꯁꯥꯏ ꯁꯣꯝꯗ ꯌꯦꯡꯉꯁꯤꯕ ꯈꯔꯗꯤ ꯈꯦꯠꯅꯔꯦ ꯅꯠꯇ꯭ꯔꯥ ꯁꯤꯕꯨꯗꯤ ꯆꯦ ꯆꯥꯡ ꯑꯩꯅ ꯄꯨꯈꯤꯗ꯭ꯔꯕꯅꯤ ꯁꯤ ꯒꯥꯔꯤ ꯀꯩꯀꯥꯅꯦꯕꯀꯣ ꯐꯖꯅ ꯊꯨꯞꯆꯜꯂꯦ ꯁꯤ ꯐꯖꯅ ꯊꯝꯃꯦ ꯁꯤ ꯕ꯭ꯔꯁꯀꯁꯤꯗꯤ ꯃꯩ ꯄꯤꯃ ꯁꯤ ꯂꯧꯔꯦ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤ ꯂꯩꯀꯥꯡ ꯀꯩꯀꯥ ꯂꯣꯏ ꯀꯟꯊꯣꯛꯑꯦ ꯌꯥꯔꯦ ꯑꯣꯀꯦ ꯃꯌꯥꯝ ꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯃꯌꯥꯝ ꯀꯃꯦꯟꯗ ꯑꯗꯨꯝ ꯅꯩꯅꯔꯁꯤ ꯅꯠꯇ꯭ꯔꯥ ꯀꯃꯦꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯃꯌꯥꯝꯗꯣ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯕꯥꯏ